ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯅꯔꯝꯕ ꯃꯔꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯛꯄ ꯃꯔꯤ ꯑꯣꯏꯔꯛꯄ, ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯅꯍꯥꯛꯅ ꯊꯃꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯃꯔꯜ ꯑꯣꯏꯔꯛꯄ, ꯑꯉꯛꯄ ꯃꯈꯜꯒꯤ ꯈꯪꯍꯧꯗꯅ ꯆꯥꯅꯈꯤꯕ ꯅꯣꯡꯗꯝ ꯈꯣꯜꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯃꯪꯂꯥꯟꯗ ꯑꯣꯏꯈꯤꯕꯤ ꯆꯥꯅꯕꯤ, ꯉꯁꯤꯅ ꯇꯥꯏꯕꯪꯒꯤ ꯄꯥꯝꯃꯨꯕꯤ, ꯅꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯔꯒ ꯊꯣꯛꯂꯛꯈꯤꯕ ꯏꯁꯩꯒꯤ ꯇꯥꯟꯊꯥ, ꯉꯁꯤꯗꯤ ꯍꯥꯞꯂꯔꯦ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯃꯌꯦꯛ, ꯇꯥꯟꯊꯥ ꯆꯥꯅ ꯄꯟꯗꯨꯞ ꯅꯥꯏꯅ꯫ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯊꯃꯣꯏ ꯃꯥꯅ ꯀꯤꯖꯩꯌꯦ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯤꯅꯗꯤ ꯃꯇꯥꯔꯣꯏꯕꯨ ꯑꯣꯏꯔꯤꯌꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤ ꯅꯍꯥꯛꯀꯤ ꯁꯛꯇꯝꯅ ꯃꯥꯏꯊꯤꯕ ꯄꯤꯔꯔꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯕꯨ꯫ ꯄꯨꯟꯁꯤ ꯂꯃꯥꯏ ꯈꯨꯗꯤꯡꯗ ꯃꯆꯨ ꯃꯆꯨ ꯀꯌꯥꯅ ꯏꯔꯤꯕ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯔꯤ, ꯂꯩꯃꯥꯏ ꯈꯨꯗꯤꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯌꯥꯎꯔꯤꯌꯦ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ꯫ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯃꯤꯄꯥꯏꯕ ꯊꯥꯗꯣꯛꯂꯣ, ꯂꯦꯞꯂꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯊꯃꯣꯏꯅ ꯊꯃꯣꯏꯒꯤꯗꯃꯛ꯫ ꯑꯍꯤꯡ ꯆꯨꯞꯄ ꯉꯁꯤ ꯊꯣꯏꯕꯤ ꯇꯨꯝꯃꯣ ꯍꯥꯏꯕ ꯌꯥꯗꯦ, ꯃꯥꯅ ꯊꯣꯛꯄ ꯋꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ꯫ ꯉꯁꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧꯁꯦ ꯄꯨꯔꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯦꯝꯊꯣꯏ ꯍꯥꯟꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄꯤ, ꯐ꯭ꯂꯥꯁꯇ ꯄꯨꯔꯛꯄ ꯆꯥꯗꯨ ꯍꯩꯔꯒ ꯄꯨꯔꯅꯗ ꯄꯤ꯫ ꯄꯨꯔꯅꯅ, ꯃꯦꯝꯊꯣꯏ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯍꯥꯏꯔꯞ ꯐ꯭ꯔꯦꯁ ꯑꯣꯏꯅꯕ ꯊꯣꯛꯎꯒꯦ, ꯅꯅꯝꯁꯤꯁꯦ ꯇꯨꯝꯍꯜꯂꯝꯃꯨ, ꯉꯔꯥꯡ ꯑꯍꯤꯡ ꯁꯨꯛꯇꯨꯝ ꯇꯨꯝꯃꯨ ꯌꯥꯗꯕꯅꯤ꯫ ꯄꯨꯔꯅ ꯆꯥ ꯀꯞꯇꯨ ꯄꯥꯏꯅ ꯄꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯅꯝꯁꯤ, ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯔꯣ? ꯇꯨꯝꯒꯗꯧꯕ ꯀꯤꯖꯔꯦ, ꯃꯤꯠꯁꯦ ꯎꯏꯁꯤꯟꯒꯅꯤ ꯈꯟꯕꯗ ꯀꯤꯔꯦ ꯃꯦꯝꯊꯣꯏ꯫ ꯎꯏꯁꯤꯟꯈꯤꯕꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯔꯤꯗꯨꯕꯣ? ꯇꯧꯍꯩꯗꯤꯌꯦ, ꯍꯥꯏꯒꯅꯨ꯫ ꯍꯥꯏꯔꯔꯣꯏ꯫ ꯁꯦ, ꯑꯩ ꯈꯣꯡ ꯅꯝꯕꯤꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ, ꯌꯥꯝꯕꯨꯡꯅ ꯇꯨꯝꯍꯜꯂꯝꯃꯨ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩ ꯇꯨꯝꯅꯤꯡꯕ ꯄꯣꯛꯇꯦꯗ, ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯄꯥꯝꯃꯨꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤ ꯁꯥꯁꯤ꯫ ꯇꯨꯝꯕꯁꯨ ꯋꯥꯠꯂꯗꯤ ꯍꯛꯆꯥꯡ ꯍꯦꯟꯅ ꯁꯣꯛꯑꯣꯏꯗ꯭ꯔꯣ? ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯛꯀꯗꯕ ꯋꯥꯠꯂꯤꯕ꯭ꯔꯥꯅꯦ? ꯄꯟꯈꯩ ꯌꯧꯗ꯭ꯔꯤꯕꯣ? ꯑꯁ, ꯑꯗꯨꯃꯥꯏ ꯌꯥꯝ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯅꯤ, ꯀꯥꯏꯗꯅꯣ ꯏꯊꯟꯇ ꯂꯩꯖꯔꯨꯔꯒꯦ꯫ ꯊꯣꯏꯕꯤ ꯃꯦꯝꯊꯣꯏꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯃꯦꯝꯊꯣꯏ, ꯆꯠꯈꯤꯅꯨꯕ, ꯑꯩ ꯍꯥꯏꯔꯔꯣꯏ꯫ ꯃꯦꯝꯊꯣꯏ ꯊꯣꯏꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯦꯝꯊꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯊꯣꯏꯕꯤꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯃꯤꯄꯥꯏꯕ, ꯀꯤꯖꯕ, ꯄꯥꯈꯠꯄ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯈꯥꯡ ꯀꯟꯕꯤ ꯃꯄꯣꯛ ꯑꯣꯏꯕꯅꯔꯥ ꯃꯥꯏꯊꯣꯡꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯊꯣꯔꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯊꯣꯏꯕꯤꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯑꯇꯣꯞꯄꯗ ꯊꯩꯗꯣꯛꯇꯨꯅ ꯁꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯤꯜꯂꯛꯄꯗꯨ ꯔꯥꯁꯤꯅ ꯃꯥ ꯄꯨꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯨꯔꯛꯂꯦ꯫ ꯇꯝꯐꯥꯁꯨ ꯔꯥꯁꯤꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨꯗ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯩ꯫ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯔꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯑꯃ ꯍꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯦ ꯑꯣꯐꯤꯁꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤ ꯑꯃꯨꯛꯇꯪ ꯆꯠꯂꯨꯒꯦ, ꯂꯣꯏꯁꯤꯟꯗꯧꯕ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯂꯒꯦ, ꯌꯥꯝꯅ ꯋꯥꯠꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯤꯀꯦꯠꯁꯨ ꯀꯛꯂꯒꯦ꯫
ꯑꯩꯅ ꯅꯉꯥꯗ ꯄꯨꯔꯒ ꯂꯥꯌꯦꯡꯕ ꯃꯈꯥ ꯆꯠꯊꯗꯧꯅꯤ. ꯃꯦꯝꯊꯣꯏꯁꯨ ꯄꯨꯗꯣꯏꯅꯤ ꯅꯪ ꯁꯦꯟꯅꯅꯕ. ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯅꯪꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯄꯪꯁꯣꯟ ꯁꯣꯟꯊꯕꯗꯣ ꯇꯧꯒꯅꯨ. ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ. ꯄꯨꯔꯅ ꯑꯃꯨꯛꯇꯪ ꯃꯈꯨꯠꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯜꯂꯝꯃꯤ. ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯨ ꯈꯤꯇꯪ ꯆꯤꯡꯈꯠꯄꯤꯗꯨꯅ ꯁꯦꯝꯕꯤꯔꯝꯃꯤ. ꯄꯨꯔꯅ ꯊꯣꯛꯈꯤꯕꯗꯨ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯁꯣꯝꯗ ꯑꯣꯐꯤꯁ ꯌꯧꯕꯒ ꯃꯥꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯅꯕ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯥꯛꯅꯩ. ꯋꯥꯈꯜꯗꯨꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯔꯥꯡꯅꯩ. ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯤ. ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯗꯣ ꯂꯥꯏꯍꯧ ꯍꯦꯟꯅ ꯀꯟꯅ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯀꯟꯕ ꯊꯥꯏ. ꯉꯥꯏꯍꯥꯛ ꯃꯁꯥꯗꯨ ꯆꯣꯛꯊꯕꯒ ꯇꯨꯝꯊꯣꯛꯂꯨꯔꯦ. ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯄ ꯃꯇꯥꯡꯅꯤ. ꯄꯨꯔꯅꯁꯨ ꯍꯜꯂꯛꯇ꯭ꯔꯤ. ꯊꯣꯏꯕꯤ ꯇꯞꯅ ꯀꯧꯔꯛꯏ. ꯃꯦꯝꯊꯣꯏ. ꯍꯥꯎ, ꯇꯥꯏꯌꯦ ꯏꯅꯝꯁꯤ. ꯀꯩꯗꯧꯔꯛꯎꯒꯦ? ꯌꯥꯝꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤꯌꯦ. ꯉꯁꯤꯗꯤ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯦ ꯍꯥꯏꯕꯅꯤꯅ ꯈꯔ ꯊꯦꯡꯂꯛꯇꯧ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯏꯃꯥꯗꯤ? ꯂꯩꯌꯦ. ꯑꯩ ꯁꯤꯗ ꯂꯩꯌꯦ. ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯎꯕꯅꯤ. ꯔꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ. ꯏꯃꯥ, ꯑꯩꯈꯣꯏ ꯑꯕꯦꯝꯒ ꯅꯥꯎꯕꯒꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ. ꯕꯕꯥꯁꯨ ꯀꯧꯎ. ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ. ꯅꯪ ꯕꯕꯥꯗꯤ ꯊꯕꯛ ꯍꯜꯂꯛꯑꯝꯈꯤꯔꯣꯏꯅꯦ. ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯟꯅ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯔꯥꯁꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ. ꯀꯧꯒꯦ. ꯏꯃꯥ ꯐꯣꯟ ꯇꯧꯒꯦꯁꯦ. ꯃꯈꯣꯏ ꯂꯣꯏꯅ ꯂꯥꯛꯑꯣꯅ. ꯔꯥꯁꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯨꯝꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯏ. ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ, ꯑꯕꯦꯝ. ꯍꯥꯎ ꯏꯃꯥ. ꯅꯣꯏꯕꯨ ꯅꯆꯦꯅ ꯎꯅꯤꯡꯉꯦ ꯍꯥꯏ. ꯂꯥꯛꯄ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯅꯕꯨꯡꯒ? ꯑꯕꯦꯝ ꯍꯔꯥꯎꯅ. ꯂꯥꯛꯀꯦ ꯏꯃꯥ. ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯔꯨꯒꯦ. ꯍꯣ. ꯌꯨꯝꯒꯗꯣ ꯏꯔꯦꯟꯖꯅ ꯁꯣ ꯂꯣꯟꯖꯜꯂꯝꯃꯨꯀꯣ. ꯀꯥꯎꯅꯤ ꯑꯃꯨꯛ. ꯃꯃꯥꯅ ꯐꯣꯟ ꯇꯧꯈꯤꯕꯗꯨꯗ ꯊꯣꯏꯕꯤ ꯃꯥꯏꯊꯣꯡꯗꯣ ꯈꯤꯇꯪ ꯃꯀꯥ ꯂꯥꯝꯂꯛꯏ. ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯉꯁꯤꯗꯤ ꯃꯥ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯇꯧꯏ. ꯃꯦꯝꯊꯣꯏ ꯊꯣꯏꯕꯤꯒꯤ ꯁꯥꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯨ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯄꯥꯏꯔꯒ ꯅꯥꯟꯊꯣꯛꯄꯤ. ꯊꯣꯏꯕꯤꯅ, ꯃꯦꯝꯊꯣꯏ. ꯇꯥꯏꯌꯦ ꯏꯅꯝꯁꯤ. ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? 1:30 ꯈꯔ ꯍꯦꯜꯂꯦ. ꯌꯥꯝꯕꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯕ ꯋꯥꯍꯪꯗꯨꯗ ꯃꯦꯝꯊꯣꯏ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ. ꯃꯥ ꯔꯥꯁꯤꯗ ꯎꯄꯥꯏ ꯂꯩꯇ ꯇꯇꯨ ꯌꯦꯡꯂꯛꯏ. ꯔꯥꯁꯤ ꯃꯗꯨ ꯈꯪꯂꯗꯨꯅ ꯇꯞꯅ ꯊꯦꯝꯂꯛꯏ. ꯕꯦꯝꯃ, ꯅꯁꯥꯗꯣ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯦ. ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯁꯦ. ꯂꯥꯏꯍꯧ ꯍꯟꯊꯔꯛꯄꯒꯤ ꯄꯠꯊꯔꯦ ꯅꯁꯥꯁꯦ. ꯏꯃꯥ. ꯍꯥꯎ, ꯏꯃꯥ ꯇꯥꯏꯌꯦ. ꯍꯥꯏꯌꯨ. ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯈꯣꯟꯖꯦꯜꯗꯨꯁꯨ ꯅꯤꯛꯂꯦ. ꯉꯔꯥꯡꯗꯣ ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ. ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ. ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯅꯤꯡꯉꯤ. ꯃꯥ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯍꯜꯂꯛꯀꯗꯕ? ꯍꯜꯂꯛꯂꯅꯤ. ꯑꯗꯨꯒꯅꯦ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ. ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯥꯍꯔꯤꯕꯣ? ꯁꯦ, ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯎꯁꯦ. ꯋꯥ ꯉꯥꯡꯂꯨꯅꯨ. ꯄꯣꯊꯥꯔꯣ. ꯃꯥ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯍꯟꯅ ꯊꯤꯒꯅꯨ ꯍꯥꯏꯈ꯭ꯔꯦ. ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯃꯥꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯏꯃꯥ, ꯑꯩꯁꯦ ꯌꯥꯝꯕꯨꯡꯗꯒꯤ ꯄꯤꯌꯨ ꯍꯥꯏꯗꯅꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯕ ꯈꯛꯇ ꯑꯣꯏ. ꯑꯩꯅꯗꯤ ꯀꯩꯁꯨ ꯄꯤꯕ ꯉꯝꯗꯦ. ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯅ ꯃꯄꯤ ꯇꯥꯔꯛꯏ. ꯃꯦꯝꯊꯣꯏꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯈꯪꯕ ꯉꯝꯗ꯭ꯔꯦ. ꯄꯦꯔꯤ ꯇꯧꯔꯛꯏ. ꯔꯥꯁꯤꯅ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ. ꯋꯥꯈꯜꯗꯣ ꯑꯗꯨꯝꯅ ꯈꯟꯗꯅ ꯂꯩꯔꯗꯤ ꯑꯅꯥꯕ ꯀꯃꯥꯏꯅ ꯐꯒꯅꯤ? ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯕు ꯃꯥ ꯃꯃꯤꯠꯇꯨꯗꯤ ꯎꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯑꯕꯦꯝꯒ ꯅꯥꯎꯕꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯃꯅꯥꯎꯁꯤꯡ ꯂꯥꯛꯄꯗ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯏ. ꯑꯕꯦꯝ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯂꯗꯨꯅ, ꯆꯦꯆꯧꯕꯤ, ꯅꯪꯗꯤ ꯅꯥꯔꯒ
Hena sak phajabra kaino tawina. Rasina masin hek ngangbasidi ba. Thoibi tapna. Abem. How? Ngausinaganuko. Ima baba na haiba iluko. Ay thainaga yam sathina khetnarabanida. Haujikan yan yam tari kaino. Ayuka se nganta haugatana wai sitana wai taidana adagi chaka thongarini. Thoibi nokphet tawrai. Aduga maupabu amuk kawrai. Nauba. Naubadi machegi phibamdu yengba ngamdre. Makokto luktaraduna tentakna khumlai. Dai. Sida lao. Ichegi nakta changsilao. Nauba phamong nakalduda tapna changsil. Abemsu hitang handoi. Thoibi makut thanggalaklaga maupagi makokta nungshina nalai. Imaga babaga luna tawbiyuko. Lam henganuko. Yumdo nangna pudoini. Nang yan tadaba yade. Nang naloy na sindoy. Abemsu sinagadabani. Ko. Gyanday ko. Nauba mapidu tap tarai. Kuina machegi manakta layba ngamdraduna phuk hawalaga thokre. Rasina. Ihe masina ne mapinaw basina nupa mana hana hekta kapkani. Aikoy abem phawba kapti ko. Nauba kaino nang natawridubo. Abem na. Onarini. Aiga tamo ko onarabani. Abem gi waduda ngahak layri kharadu nokphet tawi. Wari ama ani saramlaga kuina layramdre thenglani haiduna halhankre. Pung 3 tasilakpa adwaida thoibigi ningaido amuk haurai. Mem thoi. Yampungdo phone tawo halao hayo. Pung 3 tabada ngairi inamsi thabak tawramkini. Ay ngaiba ngamdreba. Mado yam uningai. Phone tawo. Tawgi. Inamsi ngahak puthaw. Ay yampung uningai. Mem thoi upay leita purna da phone tawi. Purna su phat pai khalai. Mem thoi kaidawre. Yampung inamsi se yampung karam kanda laktoino na hanjin hangleiri. Laage loire. Pungkhai amagi manungda laage hayo. Mama sa kaidawge. Ngasai lahaw khara kanna tawbagi doctor na hidak tharame. Haujikti khara hale. Phare. Ay pung 3 tadringaida laklani. Mem thoi phone du kaklaga thoibida amuk onsilai. Inamsi yambungdo thabak loisilai pungkhai amagi manungda laklani hai. Pungkhai amadi yamna kui. Ay ngaiba ngamdi. Haujik la ohayo. Rasisu machagi matawduda mathwai sontharai. Kaino mi bema nangna ngasi tawrisiba. Halaklani nangna dumaina ningai tawradi asomda loisinda wathabak loisindom khanglaroi. Nangbusu layingbusu pudawrini. Aduna thabakto ngasi loisindaba yaramoine. Thoibi mapidu nakal da chenthaduna amuksu tarai. Rasi machagi mapidu taithokpi. Thoibi shor mapi holakpaduda Rasina. Bema nang kaidawre. Nasasi kaidawrage. Ko ngawi ma. Rasi thoibigi marai bakta amuk paiduna yengi. Amuk sagat iduna side. Mem thoi doctor amta kaurucho kainom tawre. Sagat pasi mawongam tawre. Mem thoi pakhatna kadagi hobi chenthораklaga doctor kauroi. Doctor duna khudakta thoibigi masadu yengi. Makhoi masen kari no ngangnaraga ICU da pusinkre. Rasi taha hangi. Ibungo doctor kaidawrino. Ichasi kaidawrino. Ine BP yam low oikre. Khanghaudana drop tawkre. Mem thoi somda pakhatna phone da purna da tawi. Purna su thabak loisilaklaga Sunilgi manakta chatlage haiba changlakpa matangni. Mem thoi phone lakpaduda paikhatni. Aw mem thoi loire ai lae. Mem thoi khonjel do lat tawna. Yambo inam si kainom thokre. BP loi adu ada kaino yam hai. Ai khoi gyan tadre thuna mukta lauba. Hojik ai shuda pusinkre. Moina tawri si kainom ta khangdre. Ai di kaim ta khangdiye. Mem thoi su matat hai riba wadu loishinba nangde. Purna phone du kai aduga khudak ta chenthoi.
ꯒꯥꯔꯤ ꯁꯣꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯍꯥꯡꯂꯒ ꯃꯁꯥꯗꯨ ꯉꯥꯏꯉꯝꯗꯅ ꯁꯤꯖ ꯇꯥꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯦ꯫ ꯁꯣꯝꯗ ꯄꯨꯔꯅꯒꯤ ꯑꯣꯏꯈ꯭ꯔꯤꯕ ꯃꯇꯧꯗꯨꯗ ꯁꯨꯅꯤꯜꯁꯨ ꯄꯥꯈꯠꯂꯦ꯫ ꯕꯦꯡꯛ ꯀ꯭ꯂꯣꯁ ꯇꯧꯕ ꯃꯇꯝꯒ ꯌꯧꯔꯛꯄꯅꯦ ꯃꯥꯁꯨ ꯉꯟꯇꯥ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯦ꯫ ꯄꯨꯔꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯨꯗ ꯈꯥꯝꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯦ꯫ ꯒꯥꯔꯤ ꯁꯣꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯅꯤ ꯀꯥꯎꯕ ꯃꯈꯩ ꯆꯦꯟꯁꯤꯜꯂꯛꯏ꯫ ICU ꯔꯨꯝ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯍꯧꯖꯤꯛꯇ ꯅꯪꯕꯨ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯕꯗꯥꯏꯅꯦ?" ꯄꯨꯔꯅ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ICU ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯁꯤ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯔꯒ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯀꯞꯂꯤ꯫ ꯃꯥ ꯀꯥꯗꯨꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯄꯨꯔꯅ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯦꯝꯊꯣꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ "ꯏꯅꯝꯁꯤ, ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ. ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯌꯥꯝꯕꯨꯡ ꯎꯅꯤꯡꯉꯦ ꯍꯥꯏꯔꯝꯗꯥꯏꯅꯦ. ꯌꯥꯝꯕꯨꯡ ꯂꯥꯛꯑꯦ, ꯃꯤꯠ ꯄꯥꯡꯉꯣ. ꯀꯩꯒꯤꯅꯣ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ? ꯍꯧꯖꯤꯛꯇ ꯌꯥꯝ ꯎꯅꯤꯡꯉꯦ ꯀꯧꯋꯣ ꯀꯧꯋꯣ ꯍꯥꯏꯗꯥꯏꯅꯦ. ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯗꯥꯏꯅꯦ. ꯏꯅꯝꯁꯤ, ꯃꯤꯠ ꯄꯥꯡꯉꯣ, ꯍꯧꯒꯠꯂꯣꯁꯦ." "ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ. ꯏꯆꯥꯁꯦ, ꯅꯪꯅ ꯑꯃꯨꯛꯇ ꯀꯧꯔꯨ ꯂꯥꯛꯑꯣ. ꯅꯪꯕꯨ ꯌꯥꯝꯅ ꯁꯣꯜꯂꯝꯕꯅꯤ. ꯅꯪꯅ ꯀꯧꯔꯗꯤ ꯁꯣꯏꯗꯅ ꯍꯧꯒꯠꯂꯛꯀꯅꯤ. ꯑꯃꯨꯛꯇ ꯀꯧꯔꯨ ꯂꯥꯛꯑꯣ." ꯄꯨꯔꯅ ꯈꯣꯡꯊꯥꯡꯗꯨ ꯃꯅꯤꯡ ꯍꯜꯂꯛꯏ꯫ ꯁꯨꯅꯤꯜꯁꯨ ꯂꯥꯛꯄꯒ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯄꯨꯔꯅꯅ ꯑꯉꯥꯎꯕꯒꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯕꯗꯨ ꯇꯨꯡ ꯏꯜꯂꯛꯏ꯫ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯄ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯀꯤꯡ ꯃꯄꯥ ꯌꯧꯈ꯭ꯔꯦ꯫ ꯁꯨꯅꯤꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯔꯅꯒꯤ ꯈꯨꯗꯥꯡ ꯄꯥꯏ꯫ "ꯀꯥꯏꯗꯅꯣ ꯏꯇꯥꯎ? ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" ꯄꯨꯔꯅ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯗꯨꯅ "ꯑꯩ ꯇꯤꯀꯦꯠ ꯀꯛꯎꯒꯦ ꯏꯇꯥꯎ. ꯊꯣꯏꯕꯤꯁꯦ ꯑꯥꯗ ꯄꯨꯔꯒ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤ. ꯑꯗꯨ ꯆꯠꯅꯕ ꯇꯤꯀꯦꯠ ꯀꯛꯎꯒꯦ." ꯁꯨꯅꯤꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯄꯨꯔꯅꯗ ꯌꯦꯡꯉꯤ꯫ ꯃꯥ ꯀꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯨꯔꯅꯒꯤ ꯊꯣꯏꯕꯤꯗꯣ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯇꯥꯎ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯅꯕ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯁꯨꯅꯤꯜ꯫ "ꯑꯩꯕꯨ ꯐꯥꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯊꯥꯗꯣꯛꯁꯦ, ꯑꯩ ꯇꯤꯀꯦꯠ ꯀꯛꯎꯒꯦ." "ꯚꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯃꯅꯨꯡꯗ ꯃꯦꯝꯊꯣꯏꯒ ꯏꯃꯥꯒ ꯀꯞꯍꯧꯔꯤꯗꯣ ꯀꯞꯀꯅꯣ ꯍꯥꯏꯔꯨꯆꯣ. ꯑꯩꯅ ꯂꯥꯌꯦꯡꯕ ꯄꯨꯅꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯔꯨꯆꯣ." "ꯚꯥꯏ, ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯐꯥꯒꯅꯣ." ꯄꯨꯔꯅ ꯁꯨꯅꯤꯜꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯁꯨꯅꯤꯜ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯀꯞꯅ ꯀꯞꯅ ꯂꯥꯎꯔꯛꯏ꯫ "ꯏꯇꯥꯎ, ꯅꯪ ꯉꯥꯎꯔꯦ! ꯅꯪ ꯉꯥꯎꯔꯦ! ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯗꯨꯕꯣ?" ꯁꯨꯅꯤꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯄꯨꯔꯅꯕꯨ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯄꯨꯔꯅ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯀꯞꯅꯤꯁꯨ ꯈꯪꯗꯦ, ꯋꯥ ꯉꯥꯡꯅꯤꯁꯨ ꯈꯪꯗꯦ꯫ ꯃꯅꯥꯛꯇ ꯀꯅꯥ ꯂꯩꯔꯤ, ꯀꯅꯥ ꯀꯔꯤ ꯍꯥꯏꯔꯤ ꯑꯃꯠꯇ ꯂꯧꯁꯤꯟꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯣ ꯃꯥ ꯈꯤꯇ ꯐꯥꯎ ꯁꯣꯛꯇꯦ, ꯍꯟꯅ ꯐꯥꯎ ꯌꯦꯡꯗꯦ꯫ ꯏꯃꯨꯡꯒꯤ ꯃꯤ ꯄꯥꯎ ꯄꯤꯗꯨꯅ ꯃꯌꯥꯝ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯇꯝꯐꯥꯗꯤ ꯀꯞꯄꯗ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯁꯪꯁꯀꯥꯔ ꯇꯧꯅꯕ ꯃꯌꯥꯝ ꯁꯤꯟ ꯂꯥꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ "ꯅꯨꯡꯉꯥꯏꯇꯦꯗ, ꯇꯝꯐꯥꯒꯤ ꯃꯆꯥꯁꯦ. ꯂꯨꯍꯣꯡꯕꯁꯨ ꯆꯍꯤ ꯐꯥꯗ꯭ꯔꯤꯕꯅꯤ. ꯆꯍꯤ ꯐꯥꯗꯕꯒ ꯂꯥꯏꯔꯤ, ꯊꯥ 3 ꯐꯥꯎ ꯁꯨꯗ꯭ꯔꯤꯕꯅꯤ. ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤ, ꯆꯍꯤ ꯇꯪꯈꯥꯏ ꯆꯟꯗ꯭ꯔꯤꯕꯅꯤꯅꯦ. ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ. ꯃꯧꯁꯤꯁꯨ ꯃꯁꯛ ꯏꯐ ꯐꯖꯈꯩ. ꯍꯦꯛ ꯆꯠꯈꯤꯗ, ꯅꯨꯡꯁꯤꯕꯅꯤꯅꯦ, ꯏꯇꯞ ꯇꯞꯂꯗꯅ." ꯄꯨꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯁꯥꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯊꯣꯏꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯗ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯁꯨꯅꯤꯜꯅ ꯊꯦꯝꯂꯗꯨꯅ ꯐꯩꯖꯣꯝ ꯑꯉꯧꯕ ꯁꯦꯠꯍꯜꯂꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯀꯨꯗ ꯍꯥꯞꯂꯒ ꯅꯍꯥ ꯈꯔꯅ ꯊꯥꯡꯒꯠꯂꯛꯄꯗꯨ ꯇꯝꯐꯥ ꯑꯣꯈꯣꯡꯅ ꯀꯞꯂꯛꯏ꯫ "ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯅꯦꯝꯅ ꯀꯧꯗꯦ, ꯉꯥꯡꯗꯦ ꯋꯥꯔꯧꯏ ꯍꯥꯏꯗꯅ ꯏꯅꯦꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕ꯭ꯔꯣ? ꯑꯩ ꯏꯃꯧꯒꯤ ꯁꯦꯕꯥ ꯉꯥꯏꯔꯤꯌꯦ. ꯑꯩ ꯑꯇꯣꯞꯄꯅ ꯇꯧꯕ ꯁꯦꯕా ꯑꯃꯠꯇ ꯄꯥꯝꯗꯦ. ꯏꯃꯧ ꯑꯇꯣꯞꯄꯁꯨ ꯑꯃꯠꯇ ꯄꯥꯝꯗꯦ. ꯅꯪ ꯆꯠꯈꯤꯅꯨꯅꯦ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ." ꯔꯥꯁꯤꯗꯤ ꯑꯕꯦꯝ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯌꯥꯝ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯊꯧꯔꯝꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯤꯜꯂꯝꯕ ꯄꯨꯝꯕꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯆꯠꯈꯤꯗꯨꯅ ꯏꯆꯤꯛ ꯆꯤꯛꯂꯛꯏ꯫ ꯁꯨꯅꯤꯜꯗꯤ ꯄꯨꯔꯅꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯇꯨꯅ ꯃꯌꯨꯝ ꯍꯟꯗ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯌꯥꯝꯗꯨ ꯊꯦꯝꯂꯒ ꯄꯤꯖꯅꯕ ꯍꯣꯠꯅꯩ ꯁꯨꯅꯤꯜꯅ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫
ꯃꯥ ꯃꯊꯟꯇ ꯃꯊꯥ ꯁꯥꯅ ꯆꯥꯛꯈꯨꯝꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯁꯣꯝꯗ ꯄꯨꯔꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯗꯨꯁꯨ ꯍꯣꯡꯗꯣꯛꯇꯦ꯫ ꯉꯁꯥꯏ ꯃꯈꯩ ꯏꯂꯥꯡ ꯂꯥꯡꯂꯝꯕꯒꯤ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯏꯆꯤꯛ ꯆꯤꯛꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯊꯣꯏꯕꯤꯒꯤ ꯑꯋꯥꯠꯄꯗꯨ ꯐꯥꯎꯔꯛꯂꯦ꯫ ꯀꯥꯗꯨꯗ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯅ ꯍꯦꯛ ꯍꯦꯛ ꯐꯝꯕ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯊꯤ꯫ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯍꯤꯞꯄ꯭ꯔ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥ ꯑꯉꯥꯎꯕ ꯑꯣꯜꯂꯤ꯫ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯂꯩꯔꯤꯕ ꯗꯥꯏꯔꯤꯗꯨ ꯄꯥꯏꯈꯠꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯅ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯇꯥꯕꯒꯤ ꯒꯣꯡ ꯒꯣꯡ ꯌꯩꯔꯛꯄꯗꯨꯗ ꯄꯨꯔꯅ ꯃꯄꯤ ꯇꯥꯔꯛꯂꯦ꯫ ꯃꯆꯤꯟꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯧꯔꯛꯏ꯫ ꯊꯣꯏꯕꯤ, ꯌꯥꯝꯕꯨꯡꯒꯤ ꯊꯣꯏꯕꯤ, ꯄꯨꯡ 9 ꯇꯥꯔꯦ꯫ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ? ꯍꯤꯗꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯄꯤꯅ ꯄꯨꯡꯊꯟ ꯊꯜꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯊꯣꯏꯕꯤꯅ ꯍꯦꯛ ꯍꯦꯛ ꯆꯥꯕ ꯇꯦꯕ꯭ꯂꯦꯠꯇꯨ ꯄꯥꯏꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯇꯝꯐꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯞꯂꯤ ꯀꯞꯂꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯗꯨꯕꯣ? ꯏꯃꯥ, ꯄꯨꯡ 9 ꯇꯥꯔꯦ꯫ ꯊꯣꯏꯕꯤ ꯍꯤꯗꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤꯌꯦ꯫ ꯁꯨꯅꯤꯜꯅ, ꯚꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ, ꯌꯦꯡꯕ ꯉꯝꯗꯦꯃꯤ꯫ ꯃꯥꯗꯤ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯗꯤ ꯑꯅꯥꯕꯗꯣ ꯐꯔꯔꯣꯏꯌꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ? ꯏꯃꯧꯗꯣ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯕꯨ ꯑꯉꯥꯎꯕ ꯑꯣꯜꯂꯅꯨ ꯀꯩꯗꯧꯕꯒꯦ? ꯏꯃꯥ ꯌꯦꯡ ꯉꯝꯗ꯭ꯔꯦ꯫ ꯄꯨꯔꯅ ꯄꯥꯏꯔꯝꯕ ꯒꯨꯂꯤꯗꯨ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯂꯝꯃꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯅꯤꯜ ꯄꯥꯈꯠꯅ ꯇꯥꯟꯅꯔꯛꯏ꯫ ꯇꯝꯐꯥꯒ ꯃꯦꯝꯊꯣꯏꯒꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯏꯟꯅꯔꯛꯏ꯫ ꯄꯨꯔꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯇꯨꯅ ꯃꯪ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯩ ꯊꯥꯐꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯅ ꯂꯥꯝꯒꯦ ꯇꯧꯕꯒ ꯁꯨꯅꯤꯜꯅ ꯇꯥꯞ ꯐꯥꯏ꯫ ꯄꯨꯔꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯑꯩꯕꯨ ꯐꯥꯒꯅꯣ, ꯑꯩ ꯊꯣꯏꯕꯤ ꯊꯤꯒꯦ꯫ ꯚꯥꯏ, ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏꯕꯅꯦ꯫ ꯃꯥ ꯑꯁꯨꯝꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯂꯤꯕ ꯂꯣꯏꯔꯝꯂꯦ, ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯤ ꯂꯤꯔꯝꯗ꯭ꯔꯦ꯫ ꯌꯥꯔꯣꯏꯌꯦ, ꯑꯁꯨꯝꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯄꯨꯔꯅ? ꯄꯨꯔꯅ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ꯫ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯂꯩꯔꯤꯕ ꯃꯩ ꯊꯥꯐꯝꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯞꯅ ꯀꯧꯏ꯫ ꯊꯣꯏꯕꯤ, ꯂꯥꯛꯑꯣ, ꯑꯩ ꯅꯪ ꯉꯥꯏꯔꯤꯌꯦ꯫ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯏꯊꯟꯇ ꯀꯥꯗꯨꯗ ꯂꯩꯕ ꯉꯝꯂꯣꯏ꯫ ꯅꯪ ꯌꯥꯎꯗꯅ ꯂꯩꯕꯗꯨ ꯋꯥꯏ꯫ ꯂꯥꯛꯑꯣ, ꯌꯨꯝ ꯆꯠꯁꯤ꯫ ꯅꯪꯉꯣꯟꯗ ꯂꯤꯍꯟꯒꯗꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯔꯤ, ꯋꯥꯠꯂꯤ꯫ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯀꯗꯥꯏꯅꯣ? ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯔꯝꯈꯣ꯫ ꯋꯥꯔꯤ ꯂꯣꯏꯔꯝꯈꯣ ꯊꯣꯏꯕꯤ, ꯋꯥꯔꯤ ꯂꯣꯏꯗꯅ ꯆꯠꯈꯤꯅꯣ꯫ ꯁꯨꯅꯤꯜ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯀꯞꯄ ꯈꯥꯡꯉꯤ꯫ ꯇꯝꯐꯥꯗꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯝꯕꯤ ꯅꯥꯀꯜꯗꯨꯗ ꯂꯦꯞꯂꯒ ꯃꯦꯝꯊꯣꯏꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯤ ꯉꯥꯎꯔꯦ꯫ ꯃꯦꯝꯊꯣꯏ, ꯅꯈꯣꯏ ꯌꯥꯄꯨꯡꯁꯤ ꯉꯥꯎꯔꯦ꯫ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯀꯔꯝꯅ ꯊꯦꯝꯗꯤ ꯈꯪꯗꯔꯦ꯫ ꯃꯦꯝꯊꯣꯏꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯝꯐꯥꯗ ꯀꯣꯜꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯂꯩꯃꯥꯏ ꯍꯧꯕꯗꯒꯤꯅ ꯏꯔꯣꯏ ꯂꯣꯏꯕ ꯄꯦꯁ ꯌꯧꯔꯛꯄꯗꯨ ꯂꯩꯃꯥꯏꯗꯨꯃ ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯀꯞꯂꯤꯕꯗꯨꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯦ꯫ ꯃꯅꯥꯇꯣꯟꯗꯨ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯂꯗꯨꯅ ꯍꯥꯡꯗꯣꯛꯂꯝꯕ ꯂꯥꯏꯔꯤꯛꯇꯨ ꯊꯣꯛ ꯈꯨꯝꯖꯤꯜꯂꯒ ꯂꯥꯛꯇꯅ ꯂꯪꯉꯤ꯫ ꯋꯥꯔꯤꯅꯦꯅ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯏꯅꯒꯦ ꯀꯀꯥ? ꯆꯅꯨ, ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯑꯉꯥꯡ ꯍꯧꯅꯤꯅꯦ, ꯇꯞꯅ ꯉꯥꯡꯉꯨꯅꯦ꯫ ꯉꯥꯟꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯂꯒ ꯆꯅꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯈꯨꯟꯒꯠꯂꯤ꯫ ꯑꯗꯨꯒ ꯆꯅꯨꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯀꯞꯄꯤꯔꯣ ꯅꯪꯕꯣ? ꯀꯀꯥꯒꯤ ꯋꯥꯔꯤ ꯂꯣꯏꯔꯝꯈꯣ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯏꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯔꯛꯀꯅꯨ, ꯁꯥꯎꯅꯤꯡꯉꯤ꯫ ꯀꯩꯗꯧꯕꯒꯤ ꯁꯤꯍꯜꯂꯤꯅꯣ ꯍꯥꯏꯕ? ꯌꯥꯝ ꯋꯥꯏ, ꯌꯥꯝ ꯀꯞꯅꯤꯡꯉꯤ꯫ ꯅꯪ ꯑꯃꯀꯣ ꯀꯣꯛꯇ ꯈꯤꯇꯪ ꯇꯧꯕ ꯃꯥꯜꯂꯤ꯫ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯄꯥ, ꯏꯆꯥ ꯄꯨꯔꯒ ꯏꯄꯥꯝ ꯆꯠꯈꯤꯅꯤꯀꯣ ꯁꯥꯎꯅꯤꯡꯉꯛꯇꯅ꯫ ꯀꯩꯗꯧꯕꯩ? ꯋꯥꯔꯤ ꯄꯣꯠꯂꯣꯏꯁꯦ ꯆꯦꯟꯖ ꯇꯧ, ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯔꯛꯀꯅꯤ ꯑꯩ꯫ ꯆꯦꯟꯖ ꯇꯧꯗ꯭ꯔꯤꯈꯩ ꯑꯁꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯉꯥꯟꯕ ꯆꯅꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯥꯏꯔꯤꯛꯇꯨ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯆꯅꯨꯗ ꯍꯥꯏꯔꯞ ꯌꯦꯡꯉ ꯍꯥꯏꯔꯛꯏ꯫ ꯑꯩ ꯍꯥꯏꯒꯦ ꯇꯥꯎꯁꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ
ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤꯅ ꯃꯥꯏꯀꯩ ꯂꯦꯞꯄꯅꯤ. ꯂꯝꯕꯤ ꯇꯦꯜꯍꯟꯒꯦ, ꯁꯥꯡꯍꯟꯒꯦ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯂꯦꯞꯄ ꯉꯝꯂꯣꯏ, ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏ. ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯒꯤ ꯈꯨꯠꯄꯥꯏꯗ ꯂꯣꯏꯅ ꯂꯩꯕꯅꯤ. ꯑꯗꯨꯅꯅꯤ ꯉꯁꯤ ꯅꯪ ꯑꯩ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯁꯦ ꯁꯥꯎꯅꯗꯨꯅ ꯋꯥꯔꯧꯅꯗꯨꯅ ꯃꯥꯡꯍꯟꯒꯨꯝꯁꯤ. ꯉꯁꯤ ꯍꯌꯦꯡ ꯈꯪꯗꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯤꯗꯤ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯁꯤꯅꯁꯤ, ꯅꯨꯡꯁꯤꯕ ꯌꯦꯟꯁꯤ. ꯆꯅꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ. ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗ ꯉꯥꯊꯔꯛꯏ. ꯀꯀꯥ, ꯑꯩ ꯍꯧꯖꯤꯛ ꯂꯥꯎꯈꯤꯕꯗꯣ ꯂꯥꯜꯂꯦ. ꯑꯩ ꯁꯥꯎꯗ꯭ꯔꯦ, ꯁꯥꯎꯕꯒꯤ ꯃꯇꯝ ꯂꯩꯍꯜꯂꯔꯣꯏ. ꯑꯗꯨꯕꯨ ꯀꯀꯥꯒꯤ ꯅꯣꯕꯦꯜꯁꯦ ꯄꯥꯔꯨꯕꯗꯒꯤ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯍꯟꯗ꯭ꯔꯦ. ꯉꯥꯟꯕ ꯆꯅꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ, ꯋꯥꯔꯤꯅꯤ, ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯔꯅꯨ. ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯚꯥꯞ ꯇꯥꯔꯣ. ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯅꯁꯤ, ꯅꯨꯡꯁꯤꯕ ꯌꯦꯟꯁꯤ. ꯆꯅꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ. ꯑꯗꯨꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯗ ꯌꯦꯡꯂꯛꯏ.